ꯅꯍꯥꯟꯃꯨꯛꯇ ꯐꯪꯗ꯭ꯔꯤꯕ ꯀꯣꯂꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕꯁꯨ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ngasi thauram asigi thamjariba number 7005707808 hairiba number asida call tawbiduna adongi apamba isai khanbi khudong jaba Diamond TV amadi wahong radio gi mic degi thamjari ngasi ahanba caller lokhatjagi hello hello taram nok jari ming laifam haibiu mayong them pita dene ming gari ko bibagi anandi Madam taram nok jari hojik se nong singi fibam si kamai tawri ngai nong di dum neptre ado puki pathok pa turen pathok pa tawbududi tawbidabra tawe ising tawe nong sisu lepa laite adum tamna tamna dum chui jiri jiri hengalai ado marak sida isai karamba isai no khanbi ga doise isai je kanogi isai hoy khalage sami kumagi isai hoina ngasi di film isai tai ko film isai degi haibiro Film ama eta thajalo da ai khanram khangdre ha manina adudi laichil dagi urok dagi isai ama dum tharak pa yaradra yare adu dum thabiro Kamini basra haftar ke yaga happy Babita Kanambi Dan Abe Ako ise tumbi Ako ima tumbi kata jara ke ako ke ai jan pam tanga hafta ke sai kadol tam jagi jan pa ronin ga hafta ke Bikramaditya amadi mandakini ani puna sangminari ba isai ni Bozenro Hengzagi mayekta Bozenro Haisnam gi mayekta Hamom na bana serang liba isai Aigini haibada paksha binang se pumsigi Lengdana leibiu ko Aigini haibada paksha binang se pumsigi Lengdana leibiu ko Aigi damak na hakna nganbiu ko Thaja oina taibang malem sinthungna Asuk nung siba nang sing ay gita oy janingi ko Nang se ay gita oy janingi ko
मखल्याम सिल्ला पाने करी सुमहत याई पूबनु नंगसे करी सुमहत याई पूबनु नंगसे आईगी थमाई ngawhaliba nasakti thi nagundudani aina ngawriba aigi thamoi bu ngawhaliba nasakti thi nagundudani aina ngawriba irang na asum kansilakpane nungsiba na asum makhal yam silakpane irang na asum kansilakpane nungsiba na asum makhal yam silakpane kari sumhat yai pubino nangse kari sumhat yai pubino nangse aigi thamoi ngawhalibi nasakti thi nagundudani aishu ngawriba aigi thamoi bu ngawhalibi nasakti thi nagundudani aishu ngawriba asuk nungsiba nangse aigi ta oijaningi ko asuk nungsibi nangse aigi ta oijaningi ko asuk nungsiba nangse aigi ta oijaningi ko asuk nungsibi nangse aigi ta oijaningi ko asuk nungsiba nangse aigi ta oijaningi ko Thagachari myam pumnamak asigi live ta laibiriba tongan ma platform singda midyang tabiriba pumnamak sasin selaivam taram nokchari nau bitung bram selanglendon asem saran birwangkem lamnganba maitei taram nokchari thoi kharibam taram nokchari jelalita taranjan waikhom ima budivati hidam Robita Wangjam Taram Nokchari Ningthibi Bina Thodam Taram Nokchari Salai Len Kuman Lai Taram Nokchari Good morning Thagachari me pumnamak asigi live telling sin biriba pumnamak Hello Hello Taram Nokchari ming lai from haibiu Uchiwa wa mataki ibita kongjai medam Kari say kan biga doino ayi thamai pike haba film diregi machu sang kren to wa isiju tajai to menda kana tamina ga doino tabining ba happy gadra nai ayi dunebi susila janbi suchin minta chanba suchin adego tadayo chaba ade wahung radio tabi ba ma taminya jage minta Thagachari isai kudol tamjage myam puna taminasi
누시 분신비례나시 난기 누시길리 뿐나 난기 누시 샤홍 방라바다 거이랑 할래 랑딱 할래 너 할래 내 뽀잉 Tagachari myambo namak nene indu taram nokchari laiche mai laktabani na ko mambani na khara ngan ba ma seline ngan na ba dress mai zuma mamma de ura roina dagai bung business or thangjam taram nokchari herojit jamon aba hajine follower moi bi ba taram nokchari Kumar Jilai Shram Kuman Basu Taram Nokchari Duga YouTube Talai Biriba Nini Santi Sanavam Taram Nokchari Mai Biman Devi Namita Devi Taram Nokchari Ibung Sabir Maibam Taramasida Sarukya Biriba Taram Nokchari Tagachari Pumna Makpu Nasiki Taramasida Sarukya Biriba Maka tarap ko lalo ka chagi hello Hello taram nok chari ming life from high view Good morning Ram Good morning Ay lejari ba Tuksom awang lekay mamang bamo lerakegi Kuwajamong bi Santi Devi Ay sabi ning makitang nag-hijack Sise ay kanbadi matan isay kaning bada Film isay tatok re Film isay siya kari isay kan bidoy no isayji inga nonglati matam higa sana be isay duma sadana lagi dum adum thabiro ya jare ado ta study ning kitang di haijarake ay na maming amam ta palladi yamna sangani aduna mathangi kollasina warorani ay khoigi ay gara je sol ta changi isa masen ay ga punamak adagi ay khoigi bamon gi thorani nama begapati sumati achaubi adagi imanabi Maba Ayindi Isedon Zamuna Chanupa Nitish Kumar Ajipu Eva Manimsa Akoy puna makipul talaga dumuha hongli muna magtati na jaragi Tagajari isay kudoltam sagi mayam puna taminasi Sadananda Madi Rosibina ani puna sakminari ba isay Romi may tayo imayag dito matangjam na serang liba isay ni kudoltam sagi
Thabal oina ngalaro Nong liktana Cham thokraba thajaba Nanna Asha ki yening hulhan biro Thabal oina ngalaro Banai ba matam gi khong sa nang suwahang kaya hang lanu hang li bawa hang ajum bani pom na maki pau khom na na ni Hong banai ba matam gi khong sa nang suwahang kaya hang lanu Nang inakta laybiyo ay sinanggini yabiyo Ichil shina pongam drabasyo thawai di nangi oy khabani ay gipunsi ina nong laksida Thabal boy na ngalaro Laika fana sát lero ay gipuk ning lay konsida Lai bak thibi ay haki lam jing mangal oy biu ko na hak na Punsigi aroy ba mi kupawa nang budi thadok leroy pamubi ay gipunsi inga nong laksida Thabal boy na ngalaro nong liktana cham thokraba thajaba nanna asagi yening hulhan biro narum thup na himja ning bi ai she nok na chawa tai bang na ikai khang da bi ni hoi khi roi dara Thagachari mayam pumnamak
Madam Rina Hidam Taram Nokchari Somen Sografum Tharamasida Sorgabiriba Madam Tombi Nong Tombom Taram Nokchari Longjam Chaning Kombi Madam Busu Taram Nokchari Tharamasida Sorgabiriba Ichi Asalata Sarungbam Taram Nokchari Ima Bimola Konsam Namita Devi Nongna Jangsin Birakliba Nungshithoiba Taram Nokchari Thagachari Makatarakbu Kolar Lokachagi Hello Hello Taram Nokchari Ming Leifam Haibiu Madam ai thobang khitira kai dagi Robita Wangjam Kari film Misai Khan Bi Doino Madam na sunglang film gi na wakhan ma bidina ma toba parani na thakpa yi gandigi mai ko adum ta tajage Kana kana tamina gani Haibiu akoi chi thobang khitira kai dagi sebi ya icherenu adu lifestyle ta lairiba maru mapang puna maka iro majau dagi sebiam ta ga maya mandai ta jamuna to paching de sebina yalang khang ko pidagi ta pe akoi shi ka tang mayan ताजरगे मेरा अहानबा फंगमनि नि साजे नंगनि ददे इसै कुदोल तमजरागे थैंक यू मेरा पुना तामिनसी Wakhalna ama bidhina
थागतचरी मैम पुनमक असि लाइव स्ट्रीमिंग द लेबिरिबा तोंगान तोंगान प्लेटफॉर्म सिंग द ताबिरिबा यंगबिरिबा पुनमक पु थागत फोंदोकचरी यने मेनौना मैराकपम तराम नौचरी थरोमसदा सरुक याबिरकपा इचे जिबलता तराम नौचरी जेरोमिता सनसम उदब कुइरे आइबो थागतचरी मैम पुनमक हेलो हेलो तराम नौचरी मिंग लाइफम हाइबियू खोंजांग ममांग अवांग लेकाइदगी थांगेम नाउगी मैडम तराम नौचरी करी से खनबिगनी खंगदेबो फिल्मगी करी थादा लाओगे हाबदो अदो इसे से कना कना तामिनगदोइनो आइगी पुरोइबा थांगेम जोतेनी आई इनाव नुपा इबोमचा येमा आई इचा नुपा अहन रोबातो अविनाश सोमसिंगांबा लोजा कना वाहम चेनेन ताबिरिबा लाइफ चाट लैरिबा लब वइन ताइ ताज कामिनरगे थागचरी साइकोदोल तमजेगे मैम पुना दामिनसी बीरमंगोन मेकोलागी मेकदा नोमाइथम इबोम जामदे पुष्परानी अनि बुना सकमिनरिबा इसे तेरी थाद लागोगे मेरा थाद लागसिरा भाइरेन थाद लागोरा बुबातो आइजरी ingin tasuk pam jadi langbal tasuk patmili kundulai rangan syapaka ningon pupingan kuda jadi तेरी थाद लागोगे मेरा थाद लागसिरा Kalin may salang dringay ingano zu nang dringay ngay zeram ge laira sangda kawigan pamubi nang bungay duna nonggaw bisik lagum aigi itauna nongin sekla oirani singna parai thadok lone singna wakhal thadok lone aina lepiye ingin tasuk pam jadi langbal tasuk patmili
ꯁꯤꯔꯥ ꯏꯪꯒꯤꯜ ꯊꯥꯡꯁꯨ ꯄꯥꯝꯖꯗꯦ ꯂꯥꯡꯕꯜ ꯊꯥꯡꯁꯨ ꯄꯛꯅꯗꯦ ꯐꯥꯏꯔꯦꯟ ꯊꯥꯗ ꯂꯥꯛꯎꯔꯥ ꯕꯣꯔꯕꯥꯠꯇꯣ ꯉꯥꯏꯖꯔꯤ ꯀꯣꯡꯗꯣ ꯂꯩꯔꯥꯡꯅ ꯁꯥꯠꯄ ꯀꯥꯔ ꯅꯤꯉꯣꯜ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯩ थागतचरी मैम पुमनमक थौरम असिदा सरुक याबिरिबा तोंगान तोंगानबा प्लेटफॉर्मसिंगदा मिदेंग ताबिरिबा पुमनमक थागतबा फोंदोकचरी मखा तारकपा कॉलर लौकचगे हेलो 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 ताबिरब्रो हेलो ताजै मिंग लाइफम हाइबियो आई लोकताक चंपू खंपोक लोकताक तगिनेबा तबजरेबा आई की मिंगना ओइनाम निंगोना सामोंबी अपाबी मैडम तराम नोकचरी कई सेकंड बिगनी अरोइबे बिदायगी सलोको अथौबोइना तौबदो अदु इसेदो ताजनी ओ ताबिनिंबे कितंगा हापजरके हापियो हापियो फुबालादगी बिजेन महाकी लोइनबी बजरानी अंदगी फुबालादगी प्रमो महाकी लोइनबा सोनामनी अंदगी रोमा अमुसौ अंदगी संगोइजाव चावबा लेसम चावबा चावबी असिंखै दम तामिनजर थागतचरी सैकुदल तमजगे मैम पुना तामिनसे थमजर थम ꯆꯠꯂꯣꯀꯣ ꯉꯁꯤꯗꯤ ꯑꯊꯧꯕ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯒꯤꯗꯃꯛꯇ ꯆꯠꯂꯣꯀꯣ ꯉꯁꯤꯗꯤ ꯑꯊꯧꯕ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯒꯤꯗꯃꯛꯇ इमा लैबाकी मपारी पारी लक्तगी अथोइबा पाथौ नोंसा पांगनबा चटलोको ngasibi नन्ना चटखीबा लंबीदा खुंगुल्ली रके आई खोइना नन्ना चटखीबा लंबीदा खुंगुल्ली रके आई खोइना
ꯆꯦꯟꯊꯔꯛꯄ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯦꯡꯂꯕ ꯏꯒꯤ ꯈꯣꯡꯒꯨꯟꯗꯨꯅ ꯂꯝꯕꯤ ꯇꯥꯛꯀꯅꯤ ꯃꯨꯠ ꯅꯥꯏꯗꯅ ꯅꯩꯍꯠꯄꯤꯔꯕ ꯈꯨꯟꯅꯥꯏꯁꯤꯡꯒꯤ ꯆꯠꯂꯣꯀꯣ ꯉꯁꯤꯗꯤ ꯑꯊꯧꯕ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯒꯤꯗꯃꯛꯇ इमादे उफाबी नुंहिकनरकले थमुय नुंदा पारी सेटना खाइना बै मैरीना हिंगनिंगबा फाउदरे ताइबंगसिदा योइबु योइ हेन तालिबा नाहाकु मैचा खांगमदा तोइना तोइना कौरबली मैचा खांगमदा तोइना तोइना कौरबली Charimayam pumnamak tharamasida saruk yabiriba tongan tonganba platform singda yeng tabiriba pumnamak thagatba phongdok chari Facebook ta leibiriba pumnamak pusu taramnok chari Sobasandra ke sam taramnok chari Purnima ji ke Chiromita Sanasham phone di arak pagai loina paije heroje chamot na ba aduna khoidi arak ba ani phone chat pairak train haido haibi gano phone bula de dum paikhat chagani thagat chari aduga Facebook page aduga YouTube live streaming da leibiri ba phone namak paso taram nok chari hello taram nok chari ming live from haibiu Karam bai sai khan bi ke doino nang na no ko di onion ga sakado Pusparani ga sakdo pusparani ga sakado dun ta ni kana tamin na gidoino ha je takat poi aha no
akwai mayam awa ba pota awa ba ta da ba na pota zai da awa hit ko pota da bukta hawa hi ya akwai na asu tabi yarabro tay di happy ra thagajari anam di apabi di rosi adai romila dagi na sombi dinota kuke aina nu jaga ni kalai adu dunga hasarake hoi iran adai ki punima asina lojaran thagajari ngasigi aroiba isai oijegi thamjari ba thauram si thagajari aisu nangsu aisu haiba isai bonyam amadi pusparani ni punan sangminari ba nangna nokpi yengningi haiba films dagi hero naroibangi mekda amarjit lorembamna chairang leba isai aisu nangsu manai punshi wari manai koyo mabu thagachari mapoksida thengnahan baginanga aiga awaba pumba kauthok tuna se mukta noklaku se muktang noklaku nangna nokpa yengningi nangna nokpa yengningi kallatare taibange phajaba mihodare miyoi mapo hinga sibagi langgaida liblibe kainadaba yadraba punshini ashiba macha ngaktani nungshina shenabani maicha khangnaba hinglibani kainadraba yadraba punshini ashiba macha ngaktani nungshina shenabani maicha khangnaba hinglibani adubu pumnamakse kauthokuna se mukta noklaku se muktang noklaku nangna nokpa yengningi nangna nokpa yengningi pukningi mitna ure nangi pukningi wa lot sindona thamleba awabadona tarakle mai thongda
Taza sunok liye nongin Thabal sunok liye thabal layga Ahing sunok li amambaga Kusem sunok liye mahausaga Ay koy ni su nok sinum sina Se mukta nok lagu Se muktang nok lagu Nang nanokpang yeng mingni Nang nanokpang yeng mingni Thawai ga hakchang ga sit naramdar Themli ban ahing ban ashi babu Punshi mana loi ramdar Ngam loi kanan kanba Thawai ga hakchang ga kai naramdar Themli ban ahing ban ashi babu Punshi mana loi ramdar Ngam loi kanan kanba Pumnang magse lai bakki ngani Pumnang magse lai bakki ngani Simuktang noglaku Simuktang noglaku Nang nanopang yening Nang nanopang yening Thagachari myam pumnamak tharomasida saruk yabiriba kusum taram nokchari gadilio palmai Dolen Vairokpam Taram Nokchari Imanalini Mayang Lambam Isa Sobita Nauribam Taram Nokchari Iman Sobita Wahengbam Sutaram Nokchari Tharamasa Saruk Yabiriba Joya Kachar Char Joy Mirang Tem Thagachari Myam Pumnamak Duga Facebook page Talibiriba Singbasu Taram Nokchari Thagachari Makatarak Patharamda Nukti Fongliba Pause Singdagi Loktok Jaba Moriba Pau Amadi Rasifal Matamatang Wafam Amuk Ma'am next page Tong Tengna Minasi Pumnamak po Nirmala Tangjam na Amukahana Kurumjari Fashion Queen Thawbal Mela Ground Hariba Dukana Sigi Nupigi Furit Top Blouse na Singba Tuba Haiba Handwork So Haiba Miyoi Ahom Pamjay Interest Laibiba Singna Akupa Marol Gidamak 8731-928826 Amuktang Hana 8731-928826 Hariba number asida Pau Paubiu Kangan Jariba Fashion Queen Thawbal Mela Ground Muscle 360 Gym Khongjom opposite police station near Diamond TV Hariba gym sanafam asi lakliba June gitang mangadagi haujaragani Registration tawbagi matamna lakliba May gitang kunga mapan yaifaraba sagol sa numitagi haujaragani office ki matamna ayuki pung 9 dagi lakpiduna registration tawbiu Muscle 360 Gym asina pijariba khudong jaba singdi ahan balak pamiyo yangkhaida admission fee free oijagani Tha ani amukta da fee thidok pirabadi sek bottle ama free da pijagani Tha ohum amukta da free thidok pirabadi t-shirt plus sek bottle free oijagani Tha taruk amukta da fee thidok pirabadi gym bag plus tha ama fee free oijagani Chai amagi fee thidok matamda admission free plus tha ani free oijagani Loinana sekar bottle free oijagani Akupa marol gidamak 9366 091047 Loinana 7005 784915 Admission open Ignite NEET Academy Kwakatel opposite Asian Hospital Salibasai English Singani Kunga Manga Kun Taruki Oina Ngasi Mokfom Thaba Haujari Haukiba Chahi English Singani Kunga Marigi NEET exam da Academy Asina Athoibu Huidrom State Rank 10 Amasung Melsi Thanaujam State Rank 21 Puthuk Chakri Chahi Taragi Mathakta Experience Leiraba Oza Singha Takpi Tambiduna
regular mock test series amadi dog clearance na singba tawduna NEET experience singbu exam asida mai paknanaba angama thakto honajari loina na pijariba khudong saba singdi class 12 exam da 80% gi mathakta lakpa chhatra singi dama subnatagi lupa lising 15 khaktada admission tawba yabagi khudong saba pijari akaknaba sit masing akopa marol gi dama Ignite NEET Academy gi office ta lakpiduna nungthil pung amadagina pung mari fawbada natragana contact number 98561555717 amukana 98561555717 da pau hobi Ignite NEET Academy Kwakatel opposite Asian Hospital Zobel Career Foundation Thawal Wang Mataba Hairiba Mafum Asida NEET Chemistry gi regular course Lakliba Megi Tang Taramafan Yaifaraba Ningthokaba Numitagi Haujaragani Hairiba regular course Asida Takpi Tambigadoriba Ozadi Physics Wala gi faculty training Fanglaba Ozana Physics Wala teaching method ta Takpi Tambigani Pizariba Khudong Saba Singdi Mock test series Hapta Khudingi question analyze su Tauzagani Loinana Physics wala na prescribe tawraba study material su pizagani akupa marol gidamak pizariba contact number asida pau fawbiu 7085610810 loinana 6901358337 mafamna Thawalwang Mutaba Jobel Career Foundation Admission open KM Blooming Higher Secondary School Khangabuki Chaliba Sayesigi Academic Session 2025-26 ki oina Class 11 Science masung Arts ki admission form thajari handak pangthokiba Higher Secondary Examination 2025 ta chama pass tokiba high distinction da satra kaya putokiba loinena numbers of letter marks satruka mabudara ga tare chakkiba adugumlaba school asigi pijariba tongan ba khudong chaba sing adudi nupi amasung nupa gi tongan ba hostel gi facilities loinena hostel asida tongan ba subject singi free coaching classes sing pijaduna well qualified orable lecturers singna takpi tambiri loina NEET amasung G examination gi foundation gi guidelines kaya su pije amadi chaliba chahi asigi admission da piriba khudong chaba sing adudi grade A fanglaba chhatra singda free studentship for both class 11 and 12 free hostel facilities for 2 years grade 2 fanglaba chhatra singdi oina free studentship for class 11 half admission fee and tuition fee for class 12 exemption of half hostel fee for 2 years grade B1 fanglaba singdi oina full admission fee and half tuition fee exemption for class 11 pre-admission fee plus 6-month money fee exemption for both class 11 and 12 for internally displaced student IDS related to recent communion classes loinana orphan special able siblings of widows must be supported by relevant document maramasina nauna class 10 pass torba satra singna adom gi apamba course khanbiduna piriba kudong saba sing asi lobiduna ming chanbiba yarage maraga sida handak tapang thokiba bosem na loba SSLC examination 2025 ta apumba mahiroi chahum ga tarahum gi manungda chahum ne yamna phajaba mark loinana chawna mai palaktuna pass percentage 95.86 oiba ngamlakhiba asida school asigi maikedi managing committee osa sing amadi apumba staff sing maikedi harau taraba nungaiba phungdokchari Perfect College or University Thibiribra Housing Madugi the Maktoina Waningai Oidri Manipur Edu Mentor Namyamda Yamna Kanagadaba Amadi Nungaiba Pau Omapuzerli English Singani Kun Mangagi Oina Admission Guidance Ki Kudong Chaba Piba Hoseri India Gi Oina Top College Sing Khanba Amadi Akhanaba College Sing Amadi University Gi Oina Lupa Lising Mangadagi Lising Kun Manga Paubagi Scholarship Pauba Yauna Kudong Chaba Pangbigani Engineering dagi hauraga hotel management phawba agriculture dagi na paramedical phawbagi adom pamba course khudima ki guidance pizari college natraga university khanbada yamna laina clicks kharada khanbe yare hauji phawba chamam naba lebiragadi aikoi expert counselors singna adongi family singbu guide taunanaba leizari adongi manglan ma phawnabada mateng soidena pangjai maramasina adongi tungi punchigi dama ngasi mak plan tawba hobiro aikoi head office First floor, Gypsy Building, Pauna Bazaar, Imphal. Amadi, Thobal Office ki oina. Thobal Wang Mataba, Jobel Building, Thobal. Mobile number 9233661592. Loinana 8837236503. Natragai kogi website www.manipuridu.online the check to view.
Admission open. Mata Pre-Primary Rhymes Training Institute for Pre-Primary Rhymes Training. Haribasi lagliba megi tang kuntaru English singani kunmanga dagi haujaragani. Pre-Primary Rhymes Training Institute asidi yawbining basingna ngasingasi mak ming sansindiu. Kudong sabu singdi spoken English and Hindi, personality development, child psychology, rhymes, singing and acting, art and craft, free computer course, CCC with certificate, presentation program. Haribasing asi matik charabo oza singna tapi tambini. Qualification sunatagi 12 pass amadi masigi matak talibasingna sarugabi. Mata Computer Learning Institute, a government recognized computer institute. Admission open. Tonga ba computer gi course singidama lakliba megi tang kuntaru English singini kun manga dagi haujaragani. Mafamasida BCC Basic Computer Course 2 months, CCC Course Computer Course 3 months, DCA Diploma in Computer Application 6 months, Loinera DCA Module 2 CC Pass student. Photoshop, Pacemaker, Programming Language. Hariba singasi Khangabok Bazar da leba Mata Computer Learning Institute da ngasingasi mak ming sansinbi. Mata Career Solution. Grow your career with fastest growing institute. Ngasingasi mak admission togyu. General Foundation Coursing. Haibadi SSC, CSSL, Loinena, GD, MTS, CPO. Masika Kanatra. Agniveer. Territorial Army. Manipur University, MTS Lab, Attendant, Junior Assistant. Haribasi ani suba base, lagliba megi tang kuntaruk English singini kunga mga dagi haujaragani. Kudong sab singdi, pre-computer course, CCC with certificate according to latest syllabus and exam pattern and regular classes and test series. Mafamasi damatik charab oza singna takpi tambini. Ako pamarol gidama, Mata Career Solution, Khangabok Bazar, Thawal District Lingsin Birakuna. Ako pamarol kambibaya. Mobile number 8131-069-576. Loinera 76299-38551. Nungairaba Pauje. Adongi mahimasing tamnanabagidama, maming leraba institute amadi university, India gi manung dal leriba maruina, Bangalore, Punjab, Tamil Nadu, West Bengal, Hyderabad, Andhra Pradesh. Hairiba sing asida direct admission English singani kun manga kun taruki oina. Admission to pamlabadi ngasing asimak tanabi. Tonga course sing adudi engineering, BSc nursing, GNM, post basic, BSc, MSc. Loinena D Farm, B Farm, Farm D 6 year, M Farm, MLT, DMCT, DMIT, Anesthesia, DOTA, Physiotherapy, BBT, MPT, BBA, MBA, BCom, MCom, LLB, MCA, Logistics Management, Aviation Amadi, Tonga course ingi damakta installment ki facility leisure. 100% guarantee job placement leiragadaba. Sahi taramathu gi experience leiraba professional career counseling gi adumlaba mafam amani. Masing asima call tobiduna pau phaunabiu. Amadi unabiu. 811-99-82311. Loinena 748-333-6084. Office address NEF Northeast Educational Foundation opposite Yonako School, Khoman. Bright Career Hostel Boarding Camp Tutorial Center for Class 11 and 12. Ghari Awang Lekai, Imphal West, Manipur. Bright Career Hostel Boarding Camp Tutorial Center asida Class 11 amadi 12 ki Mahiroi singidama kudong chaba kaya marumpi. Band gi service lazy concession for IDP and single parents. Matamatang ni matungina counseling amadi motivation gi class kaya marum shu tawjari. Mafam asida experience leiraba amadi ningthizana train torbo oza singna subject khudima ki takpi tambiri. Akang naba sit masing khara khatani. Ahanba lakpada kudong chaba pizari. Mafam asida CCTV ki surveillance thamduna yamna section na mahi masing tambiri. Hostel ase Harvard, Messi, Comet, Extra is HRD. Imphal Belly na chingba mafam singi akoi bagi mayai da leiba hostel amani. Mafam asi education gi hub oibana larik laisuda thawai yoba satri singi dama khwaidi gi khudong charaba hostel amani. Atuba matamda contact tawbiyo. Akopa marol gi dama 8732-081450. Loinana 8732-068897. Bright Career Hostel Boarding Camp Tutorial Center, Ghari Awang Lekai, Imphal West, Manipur. Royal Enterprises Kaksing Bazaar. Mafam asida Samsung, MI amadi Oppo loan da phone lobiba yagani. Makal khudimaki phone ge accessories sing mafam asida mamal hongna lobiba yagani. Amadi wholesale dasu fangbigani. Tonga ba adom gi phone brand sing shamzari. Amadi cherau ba matungi oina discount pizari. Adom na kariguma makal kaya gi mobile phone
repairing natraga sem sabagi amadi phone gi partsing pambirabadi ngasi mafam asida lengsinbiro ahongma mamalda pijari Kakching Bazar da leriba Royal Enterprises ayuki pung 8 tagina numidang gi pung 9 phawba Kakching Bazar da hangduna leijari Samsung gi tonga model MI gi tonga models loinana Oppo gi tonga models sing adomna amukta da sale pidrabasu loan da hariba phone sing asi lobagi khudong chaba leijari amukta lengsinbiro Makal kaya gi mobile phones amadi mobile gi accessories sing phangbiragani ngasi mak lengsinbiro Royal Enterprises Kakching Bazar Admission open Ruda Academy Thobal Wangmataba opposite Thobal College Manipur Ruda Academy Thobal gi chaliba sahi English singani kunga manga kuntaru ki oina class 11 arts amadi science ki admission form thaba hojari School asi CBSE Delhi ne affiliate tawraba class nursery dagina 12 fawba tamba yabagi khudong chaba leiraba mafam amani School asi da thamjariba khudong chaba singdi separate hostel for boys and girls class khudimakta smart class ki khudong chaba leijari class 6 tagin 8 fawba NCC ki class leijari NEET UG Z amadi NDA ki special class pijari ngasi mak lapiduna adomadongi angang singbu ming sansinbi amadi nungairaba paw amakhanga Ruda Academy SC BA Bachelor of Arts amadi BEd Bachelor of Education Tambagi khudong chaba pijari Manipur University de affiliate amadi NCTE Delhi na recognized tawraba college ni chaliba sahi English singani kunga manga batch tagi tamba yabagi khudong chaba pijari hariba course sing asigi admission form thaba hojari adoma college ta lakpiduna kopa marol amadi form loba lakpa yaragani BEd ki oina last date of admission form submission 31st May 2025 entrance examination 8 June 2025 Result of entrance exam 14 June 2025 Last date of admission 25 June 2025 Commencement of class last week of July Loina na BA gina Last date of admission form submission 31st May 2025 Last date of admission 31st June 2025 Loina na Commencement of classes first week of July 2025 Akupa marul gidamak call tawiyu 7640 871184 Amukana 7640 871184 Ruda Academy Thobal Wangmataba opposite Thobal College Nungairaba Paujel New Era Higher Secondary School Thobal Okram Wangmatabagi chaliba sahi English singani kunga manga kunga taru ki session class 11 science ki admission form thaba hojari aukiba sahi English singani tara mapandagi concept na loba class 12 ki exam singda position holder kya puthukkiba natana aukiba sahi English singani kunga ni thoi kunga humdoi session gi oina su position holder nipa Inspire Award 91 letter mark listing ama chamri ga kunga mari amadi English singani kunga humdoi kunga mari gi session gi oina su position holder taraturu Inspire Award chamag sumna ani letter mark student listing ani ge chamapan kunga manga subject topper ama loinana 2020-25 ki session gi oina su subject topper Inspire Award letter marks ke afangduna 100% first division the pass tawga loinana overall score da Manipur pumbagi thangna ahan mafum kan mangamliba school asina mahiro singdi piriba khudong saba singdi ISSLC exam ki result ta CGPA da 85 to 90% fanglabadi free admission ojagani 91% dagina 100% phawda free admission loinana school bag tie amadi books pizagani ningtina train tawraba experience lerba oja singna soundproof classroom loinana recreation hall science lab library school magazine Wi-Fi campus computer thangta classroom khudimakta smart classroom matamgu chunaraba mahiroi singi study room separate boys and girls hostel 24-hour mai gi awat pal lehendana CCTV camera thamduna kupna monitor toriba school ni question loba exam singda position loroko mahiroi singi dama academic excellency case award loinana school na loba tam test khudimakta 90% dagi 80% dagi tadana mark phanglaknaba mahiroi singda free education loinana school gi fee free oizari mahiroi singi skill development ki damakta periodically co-curricular activities sing pangthokpa loinana academic and monthly report ta tha ahum khudingi parents na traga guardian singa nainaduna academic discipline semgaliba school amani chahi amada numit chaniga kunga manga leptana mahi tambibada natana school boarding gi mahiroi singda tha taret ki free coaching piriba school ni mithoi mehen ba pandam amagi damak adongi mamal yamlaba class 10 pastor visas simunga singa sima class 11 science the ming sanbiduna isa singi mahi masing khangminarasi masa singbu afaba masa khangba school da mahi tamanduna sembi bahaibu sima mama pa singna masa singda piba khwaidi chawruba khudon admission form pisin bigi aroiba matam lakliba megi tang taramanga English singani kunga manga natraga online submission oina su tawbiba yagani
www.newerathobal.com akupa marolgidamak ngasimak call tawiduna khangbiu 8837040537 loinana 9612915991 amadi 70852470